Kurumzari, SKTV News po yung biriba pumnamak po like kuram to the channel na taram nokchiri ahan bada maroy bapaw. Manipur gi saknai raba theater personality Ratan Thiam na laikidabada state asina mahakki mafamda aroi bekai kumnaba utladuna laibaki firal tangkai chingthaduna awawa phungdokre. Income tax matam chana thidok piduna lamdam asigi revenue hengathan se haina Imphal IT department ki deputy commissioner Haridas Rajkumar na phongdokre. Hauzik pau sandok na pijari Manipur gi saknai raba theater personality Ratan Thiam na laikidabada state asina mahakki mafamda aroiba ikai kumnaba uladuna India gi firal tangkhai chingthaduna awawa phongdokre. Ngarang Manipur lenga ki General Administrative Department Record and Library Section na thokrakhiba cherol amada Manipur gi Governor Ajay Kumar Bhala na order ama thoktuna Manipur gi maming leiraba tangba mioi asida laikidabada state asida nongma awawa phongdokpa utkre. Ngasi state asigi mafum sin batungna India ge national flag tangkhai chingthaduna lenga ki loisang sing thabak leptuna mahakna laikidabada Manipur miyam na saruk yakre. Miyamna income tax matam chana thidok piduna lamdam asigi revenue hengathan si haina Imphal income tax department gi deputy commissioner Haridas Rajkumar na phungdokre. Ngasi India sin batungna Chamaga humfutaruk suba income tax day thauram pangthok nabagum Manipur gi income tax department sinduna Dhanamanjuri Women College ki hall ga income tax day gi thauram pangthokre thauram maduga mari leinana thematic painting competition namadina India si revenue na chalairiba lamdam amani maram asina lengakna lambi samgatpa healthcare education mai ising lamda semgat naba amadi lengak na thabak tawriba miyam gi tolop piriba sing amadi lengak ki scheme kaya paikhatliba si income tax te lakpa selfam nani income tax asi matam chana thidok trabadi mioy edu ki mathakta ain gi oiba thabak lokhat bayai mioy amana chahida mahaki senthok adu lak ani makhai helagadi income tax file to phumthoi karigumba income tax file Taukhidravadi mahakna wana talakliba selfam adu aremba selfam oina logani haugalakliba angang singda income tax ki matangda awareness ningthi na piba mathau tai haiki Sahi gudingi phane income tax day na kano celebrate tawjabade all over India ari banu mi resida income tax na nation building da adugi importance ha tare kayam kana babi hai bagi madugi awareness do angang jingda kitang spread tawna ba sinjaba program ni samsam program hai tare masi ngasi ji program da phane quiz competition ama aduga thematic painting competition ama thamjari hai tare angang jingda hujum relevant weather sumoina future nation ki future pillar ngakani na magoi da income tax ki kana ba awareness yam important hai tare ko spread tawje sigi panam da khina program asi samsam na sinjabani income tax ke sunate khina tali ba khina phami ba income do madudai da sarkar da piba tax ni hai tare legal obligatory ni khina pibam thokpa hai tare sidai sida khina direct tax haibam ga indirect tax haibam ga lai income tax direct tax ni indirect tax ha ga GST maje chelak ka doi sidi mipum gudi ma khina chocolate ama leibu matam da pencil ama leibu matam da yaura bani masa yaujara bani income tax na khina earn tawi ba huji je khina tulo hairo natraga business income hairo earn taw income du da piba tax to ni income tax size na Imphal West ki district administration na chatharakpa eviction drive pu yaning da phongdoktuna semkiba Association of the Victim of the Plot Owners of Thangal and Pauna Bazar na ngasi Thangal Kaithel da hangba dukan sing thonglon duna khongjang sinkre Thangal Kaithel da leiba dukan ayamba thonglon duna khongjang sinki adubu Pauna Kaithel gi oina dukan kharak hak thonglon banatana atai dukan di hangbagi mami taki
Panba yabadi Imphal West District na mangzona notice ama thoktuna lambi gi naketa leiriba footpath mathakta tongan ba aziliba sing lauthoklabasu yum dukan yauna tongan ba building sing lam henjili haiduna excavator sizinaduna thugaiba horakpadagi madubu yaningdaba phongdoktuna dukan thonglon bagi khongjang asi changsilakhibani Hana mida fajana koida information kamaina tu guide do gedo bano adu khallaga loimak information se loimak na pamjaba habide mi khitangi di hen bane mi khitangi hen da basu yawe adu di hojik di pulap na tugai ba hora bane akoi matam se pirakpa se man de haba nahan hairamba di hairamme adu akoi da hairamba ga andar jingar di loimak la tokra bane akoi na adu matungda lakpa se jingar gi na te sidi mathak gi sulai hai akoi na adu di khangjadaba Manipur da thokli ba irang asi lakshanaba Manipur Police amadi atay security force singna state asigi chingnaba mafam singda SAS operation amadi thiba humbagi thabak leptana sathaduna lakli haukiba no manini asida Manipur Police amadi security force ki kangbu singna ching amasung tamgi tongan ba mafam dagi tongan ba ain na thingkraba lal holup mangagi miyoi mapan fagat pangamkhre hairi police tagi phongba pawgi matung inna ngarang Imphal West District ki tabungkhok Sagai brick field dagi ain na thingkraba holup pripak pro gi miyoi ama fagat pangam khre hairi farba miyoi adu kakching district ki jiren mayai laikai dagi sorokhaibam olen elias thoiba elias okngakpa chahi tarani pani hairi ngarang Imphal West ki maharabida leiba oil pump manaktagi KCP PWG gi miyoi ama fagat khre hairi Imphal East District ki Yaripok top Chingler pillar number 73 close 10 amadi border pillar number 73 close 11 ki jungle dagi fagat pangam khre hairi police na fakraba miyoi ani adu Kakching District ki Kakching Khunau village dagi pripa ki Kader Thingnam Amuzau Elias Munal chahi yankhai taret amadi Imphal East District ki Gwaltabi Lamlai village dagi PLA gi Kader Kangjam Moti Elias tam thauba chahi kuntra humdoini hairi nakalamaromda UKNA gi kedar amasu Chandal police station akonba Suknu Chandal road tagi fagat pangam khre hairi farba miyoi adu teng Tamenglong district ke Molfai Khopum dagi Boithong Khongsai chahi kunmapan ni hairi miyoi adu dagi Royal Enfield Classic registration number MN02B0428 ama RC book ka konana fagat pangam ki hairi Lilong police station achat awong sing check tawbada gari machada drug pudun lakpa miyoi ama gari hundoklam laga chen kibadagi gari edu da check tawbada mayai karaba nisa brown sugar kg anirom yauram le haidi thaudok asi haukiba lepakpok pon numit ke numidang da Thobal district ki manung da leiba Lilong police station gi personal singna police station na sigi gate mamang da chat awong sing check tawbada miyoi ama chingnaba mongda gari macha ama thauduna lakhibani police na check tawbadu ubada mafam adudagi mahak nanthokuna chenaba hotnabada mahak na thorakliba registration number yaudaba higok machugi Yamaha Fascino scooter ama hundoklam laga miyoi adu amambagi khudong chaba lauduna nanthokhi police na gari aduda check tawba matamda hairiba brown sugar kg anirom oigadaba potlam adu yaurambani hairi thaudog aduga mari leinana Lilong police station na case ama lokhatuna makhatana thijinba hokre hairi Imphal East District ki Kawa police station ni manung dalaiba Thangzu part 2 Boroi makhong da leiba yum amangarang numidang pung tarit lom tarakpada khanghaudana haurakhiba yum adu maina chakre haire thaudok thokfum manak nakpada leiba miyoi singna hairakpagi matung inna yum mai chakhiba du yum adugi electric ta short circuit thokpana maram oiraga mai chaklakhiba oigani haire yum adugi ayamba saruk sing maina tumna chakre adubu fire service ki team laktuna mai adubu muthatkre haire ngarang maina chakraba yum adu laikai adugi kharibam khomba kauba miyoi amagi leibak na mathak makha saba yumni hairi yum mai chak padu kannaba fire service ki water tanker ahum season aduna honarabasu yum adu leibak amadi una sabana ayamba saru kanba ngam hodabani hairi
Ngarang numidang pung 8:00 taba matamda khanghodana horakpa maina tumna chakraba thongzu part 2 boroi makhongda leibi Kharibam memthoigi imungda ngasi ayuk like-minded group LMZ Manipur gi mihut singna khudaki tengbang oina lupa lising tara mating pangkhre hairi group asigi chief advisor Wangkhemcha samjaina luchingduna chatkhiba ngasi gi tengbang khiba Kharibam memthoi bigi imung asigi yum adu una mathak makha saba yumni laibak thibadi ngarang numidang khanghodana horakpa maina memthoigi yum adu tumna chakhibani awaba nanglabi memthoigi machanupa ama nupi amani machanupa Kharibam chinglemba amadi mamau nupi toijam ningo jamunaga loinana punna yum adu da laibani thaudok adu da seloina lupa lak marirom amadi yumgi mal chang pumnamak yumna maina tumna chakpagi thaudok adu da yaukibadagi tangoi takre hairi Mayang Imphal Assembly Constituency Manung Chanbada Leiba Imphal Turel Football Academy Uchiwa Hayal na Sinduna Uchiwa Hayal da Leiba Ibudau Lukop Ningthau Marunong Sabagi Sanabungda Chatharakhiba Ahanba Imphal Turel Football Academy Cup English ngani kunmanga 9A side men's under 15 football tournament ki winner Mukta FC Uchiwa Wangman Laukhre Chahi sigi me kunmanga dagi team tarani thoina saruk yarduna chatharakhiba tournament asigi ngarang sanakhiba final match ta Mukta FC Uchiwa Wangmana amasung Ibudau FC Uchiha Lairak Achoba anina sanakhibada team animakna apiba matamgi manungda panjal amata channaba ngamda Chanaba ngamkhide tungda penalty kauna duna Mukta FC na Ibudau FC bu panjal nipan tareta maithi bapiramaga tournament asigi winner oikibani tournament loisin bagi thauram aduda Manipur State Assembly gi speaker Thokchom Satyabrata Mayang Imphal Assembly Constituency gi MLA Khongkham Robindro Kairao AC gi MLA Laurembam Rameshwar Khatrigao AC gi MLA Sek Norul Hasan Nasarukyakhi Aroibada maroiba pausing amuka hana pizari Manipur gi saknairaba theater personality Ratan Thiamna Laikidabada state asina mahaki mafam daroibe kai khumnaba utladuna leibaki fira tangkhai chingthaduna awabu phungdokre amasung Income tax matam chana thidok piduna lamdam asigi revenue hangat hansi aina Imphal IT department di deputy commissioner Haridas Rajkumar na phungdokre matang asida bulletin na siloishinjare Manipur miyamgi punsida khwaidagi hena maruoiba state asige leibak asige amadi malemgi e pausinggi damak Sktv'S news pu meeting tadona leibiyo khurumjare